ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯑꯦꯃꯦꯆꯔ ꯃꯣꯏ ꯊꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯊꯥꯏꯂꯦꯟꯗꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯒ ꯂꯣꯏꯅꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯁꯤꯒꯤ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯂꯦꯚꯦꯜꯗꯒꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯅ ꯀꯦꯕꯤꯟ ꯄꯤꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Manipur Sangai Festival ki main venue hafta Kangjibungda Jenims ki Dental College na hangba stall na festival asi yengba lakpa singda yagamari leinaba sing lemna laiging bagi khudong chaba kya pi hore. District ayam bagi choyen aduna lairiba boundary sing lengang na atubada warishin nama puraktrabadi achoba leiba wathok oirakani haina UCM ki President Joy Chandra Konthozam na phongdokre. Kurumjari, Mami TV Prime Time Manipur News mening tabir singbo LUXMI KONGKHAM na taram lokjari, pau sandong pizari. Manipur Sangai Festival ki sarugama oina ahum suba amateur Muay Thai Championship Thailand ki delegate single loinana Ketrigao SC ki MLA Seng Nurul Hashan na haldokre. Manipur Amateur Muay Thai Association Mamtana Sinduranga se Kumalampak Sport Complex ke boxing arena da haldokiba championship aduda Ketrigao SC ki MLA Seng Nurul Hashan hai Muay Thai ki mashana da aribanat ki saktam ubata natana yamna discipline leibagi machat ama yauriba se yamna singthaningai ne. Pangthokliba championship asina Manipur ki Muay Thai ki sanaroi singda achoba inorama piba ngamgani thajai. Atopa masana singda malem da maming leiba stat asigi sanaroi kya leibagum Muay Thai masana asida so malem gi maming leiba sanaroi kya putokani khali haina mahangna makha taki. Without taking much time, I wish all the participating team members all the best and wish Muay Thai grows in our state. Our state is known as the powerhouse of sport in India. We produce various Olympic medalists and champions in different sporting events. Thorom aduda Royal Thai Embassy New Delhi gi hanagi Minister Councillor Thara Dol Thongrang na hai Manipur ga Thailand ga manaba yamna lei mafam asigi culture amadi tonga tonga pachinjak sing Thailand ga yamna manai Muay Thai masana se Manipur gi sanaroi sing da yamna chanaba ma oigani Manipur dagi Muay Thai gi maming leiba sanaroi kya tholakani haibagi thajabasu lei atuba matamda Kangfal lambida Manipur dagi Myanmar fauduna Thailand yoba yaragani Masigi kudong chaba se lauduna sport ki lamda Manipur ga Thailand ga afaba mari sagana ba honasi hanasu mahangna phongdokhe. The Muay Thai is the thing that we can use all of part of your body as a weapon to fight. And I learned that today the two boxers from Manipur are very good. Both of them are very good. So we should support two of them to be a good fighter by giving two of them a good trainer. Ngasigi thoram aduda Thailand dagi lakpa sanaroi singa Manipur gi sanaroi singa Muay Thai gi demonstration fight kya utke Manipur lenga ki tourism department na sponsor tawduna youth affairs and sports committee makhada sathariba championship aduda Arunachal Pradesh amate Meghalaya dagi sanaroi kya so sargyari championship hodopagi thoram da Ketrigao SC gi MLA Seng Nurul Hashan Mamta gi President TM Rajan Ayangba Royal Thai Embassy New Delhi gi hanagi Minister Councillor Thara Dol Thongrang amade Muay Thai India ki President MH Avinna mathang sena chief guest president guest of honor oina amade Thailand dagi lakpa delegate singna dice member oina surgyakhe. Now they will perform the work.
ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯂꯦꯚꯦꯜꯗꯒꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯏ ꯍꯥꯏꯅ ꯀꯦꯐꯤꯟ ꯄꯤꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯁꯤꯟꯗꯨꯅ ꯀꯪꯂꯥ ꯁꯪꯒꯣꯝ ꯁꯪ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟ 8ꯀꯤ ꯀꯁꯇꯝ ꯍꯥꯏꯔꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯃꯦꯆꯤꯅꯔꯤꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀ꯭ꯂꯁꯇꯔ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯆꯤꯅꯔꯤꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯈꯨꯡꯒꯪ ꯑꯃ ꯆꯥꯎꯈꯠꯄꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯄꯟꯆꯥꯌꯠꯀꯤ ꯂꯦꯚꯦꯜꯗ ꯁꯣꯏꯔꯤꯕ ꯊꯕꯛꯁꯤꯡ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯨꯅꯕ ꯍꯣꯠꯅꯁꯤ꯫ ꯈꯨꯔꯥꯏ ꯑꯦꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯗ ꯂꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯪꯂꯥ ꯁꯤꯐꯥꯏꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯂꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯧꯄꯔꯤ 100ꯔꯣꯝꯒꯤ ꯂꯧꯀꯣꯟ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯂꯧꯀꯣꯟ ꯑꯁꯤꯗ ꯀꯆꯥ ꯄꯇꯥ ꯄꯥꯏꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯊꯨꯕꯗ ꯇꯥꯛꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯈꯥꯁꯂꯦꯗ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡꯅ ꯀꯩ ꯍꯥꯏꯅꯤ ꯈꯨꯟꯒꯤꯅꯦꯅ ꯍꯥꯏꯔꯒ ꯈꯥꯁꯂꯦꯟꯗꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯇꯥꯗꯤ ꯂꯩꯇꯕ ꯈꯥꯁꯂꯦꯟ ꯑꯣꯏꯕ ꯄꯇꯥ ꯀꯆꯥ ꯄꯇꯥꯗꯤ ꯁ꯭ꯋꯥꯏꯗ ꯄꯪꯁꯥ ꯁꯥꯔꯒ ꯑꯩꯈꯣꯏ ꯕꯨꯙꯤ ꯄꯇꯥ ꯀꯥꯏꯁꯨ ꯍꯥꯏꯅꯩ ꯃꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨꯝꯕ ꯃꯌꯥꯝꯗꯤ ꯄꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯄꯦꯔꯦꯠꯁꯤꯗꯩꯗ ꯀꯪꯂꯥ ꯁꯤꯐꯥꯏꯗ ꯂꯩꯕ ꯂꯧ ꯄꯔꯤ 100ꯒꯤ ꯃꯊꯛꯇ ꯍꯟꯗꯛ ꯂꯣꯏ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏ ꯇꯧꯔꯅꯤ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯀꯦꯟꯗ꯭ꯔꯁꯤꯗ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯂꯝ ꯂꯩꯇꯕꯅꯤꯅ ꯇꯧꯐꯝ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ RDN PRꯒꯤ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯄꯤꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯃꯤꯌꯥꯝꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅ ꯀꯨꯞꯅ ꯊꯕꯛ ꯇꯧꯕ ꯎꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯤꯁꯟ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯀꯤꯆꯟꯁꯤꯡ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯌꯥꯎꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕꯁꯤ ꯅꯨꯄꯤꯅ ꯈꯔ ꯍꯦꯜꯂꯦ꯫ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯌꯦꯡꯕ ꯍꯩꯕꯁꯤ ꯅꯨꯄꯤꯅ ꯈꯔ ꯍꯦꯟꯕꯅꯤꯅ ꯁꯤꯒꯤ ꯁꯃꯥꯖ ꯑꯃ ꯁꯦꯝꯗꯣꯛꯄꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩꯕꯁꯤꯒꯤ ꯑꯩꯈꯣꯏ ꯇꯥꯡꯀꯛꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤ ꯑꯩ ꯍꯦꯛ ꯉꯝꯕꯒ ꯌꯥꯎꯖꯒꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA KH ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯀꯨꯃꯟꯊꯦꯝ ꯗꯥꯏꯅꯥꯅꯆꯤꯡꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯦꯟ ꯚꯦꯟꯌꯨ ꯑꯣꯏꯔꯤꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯖꯦꯅꯤꯝꯁꯀꯤ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯅ ꯍꯥꯡꯕ ꯁ꯭ꯇꯣꯜꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗ ꯌꯥꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯂꯛꯁꯃꯤ ꯀꯣꯡꯈꯥꯝ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯂꯦꯝꯕ ꯈꯨꯃꯟ ꯊꯦꯝꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯍꯥꯡꯂꯤꯕ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯣꯜ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯍꯧꯔꯤ꯫ ꯁ꯭ꯇꯣꯜ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯒꯤ ꯑꯅꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯕꯁꯨ ꯌꯥꯎꯅꯈꯤ꯫ ꯁ꯭ꯇꯣꯜ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯖꯦꯅꯤꯝꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯅꯥꯕꯁꯤꯡꯗ ꯎꯠꯂꯤꯕ ꯃꯤꯑꯣꯛ ꯃꯤꯆꯥꯟꯁꯤꯡ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯖꯦꯅꯤꯝꯁꯀꯤ ꯑꯣꯔꯦꯜ ꯃꯦꯗꯤꯁꯤꯟ ꯑꯦꯟड ꯔꯦडियोलॉजी ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭रोफेसर ꯗꯣꯛꯇꯔ ꯕꯦꯂꯣꯅꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ, ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯄꯨꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯕꯅꯤ꯫ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯃꯗꯤ ꯏꯟꯇꯔꯟꯁꯤꯡꯒ ꯄꯨꯜꯂꯒ ꯐ꯭ꯔꯤ ꯗꯦꯟꯇꯦꯜ ꯆꯦꯛꯑꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯁ꯭ꯇꯣꯜ ꯑꯁꯤ ꯃꯥꯁ ꯗꯦꯟꯇꯦꯜ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯃꯤꯌꯥꯝꯅ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯡꯕꯅꯤ꯫ ꯅꯣꯡꯃꯗ ꯁ꯭ꯇꯣꯜ ꯑꯁꯤꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯂꯦꯝꯅ ꯌꯥ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯆꯦꯛꯑꯞ ꯇꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀ꯭ꯋꯥ ꯆꯥꯕ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯄꯅ ꯊꯣꯛꯍꯟꯕ ꯄ꯭ꯔꯤ ꯀꯦꯟꯁꯔꯁ ꯂꯤꯁꯟ ꯀꯟꯗꯤꯁꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯩꯅꯥ ꯃꯈꯜꯁꯤꯡ ꯊꯦꯡꯅꯩ꯫ ꯕꯦꯁꯤꯛ ꯇ꯭ꯔꯤꯠꯃꯦꯟꯠ ꯃꯊꯧ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯄꯤ, ꯑꯗꯨꯒ ꯈꯔ ꯂꯨꯁꯤꯟꯈ꯭ꯔꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯑꯣꯏꯔꯒꯅ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖ ꯖꯦꯅꯤꯝꯁꯇ ꯔꯤꯐꯔ ꯇꯧꯏ꯫ ꯁ꯭ꯇꯣꯜ ꯑꯁꯤꯅ ꯁ꯭ꯀꯦꯂꯤꯡ ꯇꯧꯕ, ꯌꯥ ꯇꯤꯟ ꯆꯥꯕ ꯃꯦꯟꯕ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥ ꯅꯣꯝꯕ ꯁꯠꯇꯣꯛꯄꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯕꯦꯂꯣꯅꯥꯅ ꯃꯈꯥ ꯇꯥꯈꯤ꯫
Sangai Festival haibase asengidi mayamna loinamak lakpa mafam amani aduna akoigi main intention di dental awareness pibani aduda dental awareness sida mayam se amuktang da gathering chawba haise Sangai Festival gumbasta oina oibani na akoina size stall ama hangaga aduga mayam da awareness pibagi khudong chabase asi se laujabani aduga phangju phange nongmada akoigi stall sida adum 100 patients ka minimum 100 ti dum lae aduga moi myam lakbasida akoina free dental checkup piraga aduga basic treatment singsida akoina loinama free treatment pibi aduga kaigumba treatment se khara lugadaba gumbu oitaraga na akoina akoigi college ta dum refer tauba aduna adugi sigi chance lauraga akoina honorable CM da request tauraga akoina stall se hangjabani aduga honorable CM na sigi ayaba se pibiraga akoida sigumba gi chance ama pibiban Stall aduda free dental check-up ki kudong chaba phanglabi amana hai festival asida Jenims Dental College na asigumba stall ama hangduna miyam da kudong chaba kya phangan base yamna nungai loinana lamdam asigi Chief Minister and Birena top amawang amada Manipur Sangai Festival pangthokpi bagi dama Chief Minister busu thagali haina mahangna phongdorakhi Kasi Sangai Festival yang balak sabani aduda sum lak matamda koi dental college Jenims ki stone hangbirami koi mafam sida changbuda yamna nungai je habde koi yagi nungai taba treatment khudimak sida khudong chaba free medical phangwa sidamda thaga chei se mem ben pabung biren bayam thaga chei ramdi habde koi topa mayam Sangai Festival yang bazali matai dusa dus maina thengnarakte dus maina khudong chaba facility pibi damakta sama thaga chei doga sigi staff koi gi leiriba Jenims College ki staff sing na su fazana dum treatment tawbi amna nungai jai sigi damda thagat chei pabung biren bu Manipur da leiriba district ayambagi choye naduna leiriba boundary singa se lengang athubada warishinama puraktrabadi achoba leiba wathok oirakani haina United Committee Manipur gi President Joy Chandra Kontau jamna phongdokrei wafam asi UCM amasung Manipur lenga ke Agriculture Department na paring naina chatharakpa one day farmers training program gi sarugama oina ngasi torbungda pangthokiba thoram amada Joy Chandra na phongdokibane Mafam adugi longmi miyamda ningtham maru marang seng yanthokpa yauna pangthokiba thoram aduda Joy Chandra na hai hauzik status the district boundary ga mari lenana sukno Lango Chingsang Kakching Phayeng Andro Chandel Thobal Kangpokpe Juribam Tausem Churachandpur amade torbungda chaye naba kya thokle Manipur lengangna asan ba mireng amaga loinana anoba policy ama semduna chaye nariba district boundary senge warishinama atubada purakpa mathautai hauzik oiragliba phibam ase lamdam asida khundaminariba miyamna Mamagi aning apamba kya pangthoknarakpa amade matam dugi lengang na yengduna leithokpadagi thorakpane Hauzek torbung kaithalge maning thangba sarug ase Bishnupur district ni aduga mamang thangba sarug asina Churachandpur district ki manung chale adubu revenue tax na Bishnupur district ta thiri Torbung Gram Panchayat ki area asimaktada maming ani thongna thonjinduna district munabagi wafam leire hariba mafam asida irang ama thorakpa matamda karamba police station da complaint tawgadage haipasi wahang ama oire maram aduna asigumba chaye naba kya se lengang na mideng changba mathoktai hanaso Joy Chandra Kontau jamna makatana phongdoke District boundary is very necessary. Kali ini orang kuat. Sarkar masih yang terluar pada kita. Kali ini, ay kolom country ay sila inform west lagi. Ay na kolom country inform west lagi. Ay na Bishnupur district lang amal lagi ka. Bishnupur district ni mafum stage na inform west kolom lang ay na thabai agak lah. Masih tu na kuat. Masih fokus kasi layan lagi terluar pada kita. Pada ay torbung si ay jusang pugi amadi Bishnupur district kita ini apa? Kadu guna apa? Border ni. Mathau ningthina tawdaba lenga ke oza singi mathakta akan bamideng changbiu haina Manipuri Students Federation MSF ki Vice President Hizam Roshan lenga ki puning singsilakle Wafam ase ngase MSF head office ta ekoi ladik ningthina tamsi haiba academic campaign amaga mari lenana pangthokpa paugi mifam amada MSF ki Vice President Hizam Roshan phongdokibane paugi mifam aduda Hizam Roshan hai ekoi ladik ningthina tamsi haiba academic campaign gi sarugama oina wangoi jedi ogi makhada leiba Haurebi Awang Primary School amade Bishnupur jedi o John 4B makhada leiba Thongnauzam Primary School da ngasi ayuk mahak masana luchingba team amana yengsinba chatke yengsin khongchaduna school ani asi yobo matamda school ani mak solo laga leramba thenake Haurebi Awang Primary School gi manakta famba dukan amada hangba matamda oza yauna staff namak thabak ama lei haiduna chatkre haina paudam lamke
Education Minister Masamangna Primary dagi hauraga Higher Secondary fawbagi oja lising taruk jamapan ganifu manga watle haina lautoki balaikrei oza watuna leiringai cherak asida lenga ki school singda posting tariba oza singna posting chang haina kadaba Karabasu lakbagi sign khak tauraga angang sing lairik takpi dabagi thawong ama handak yamna toina thengnare Zonal Education Office ki makhada leiba school singa se JEO Deputy Inspector DI amade Assistant Inspector AI singna ningthina yengsin bidabagi mami chauna tare maramaduna lenga ki school singna aranba tauriba amade mathau ningthina tawdaba singa se lengangna athuba matamda yengsin biu haina MSF ki Vice President Hizam Roshan makatana phongdoke ओजासिंग असिसु पुनिंग चंगदबा नथौदा खोइगी थवैदबा सिगी स्कूल सिंगजिगी ओजासिंग असि ngasi ngasi makta koi action lokhat pado MSN pamjai lebak miamda haibo ojaसिंग असि खुदकता suspend natraga koigi matam khra dismiss tawbadong ne habsima MSN thamjari aduga lenga ki school gi oja wat pasigi marakta koigi koi mayamna khangnariba oja wat pagi sida ojaसिंग duna koi kaninga kaba kaning daga topagi wakhalon thadok piraga oja wali basing section sing sida koi oja laiba singsina mention biraga koi tungi mahairoi kunai sibu hena chakhat pada hena mapung phanaba ohen bi haina su thamjari Honda Company ki motorcycle amasung scooter khaltagi oiba showroom ama ngase kurai thoiding jam lekai da Honda North East ki area sales manager Pian Su Kumar na hongnabi matung inna hangdokre Ran Honda haiba mingthol gi makhada hangdokiba showroom adugi matangda Pian Su Kumar na paumi singda hai Ran Honda ase ahan bada Bunya Honda gi makhada gomjali singani taramapan lagi authorized servicing center ama oina hodokibane madugi matung associate dealer gi thakta kakhalakpane Honda company na puthokpa motorcycle amasung scooter leiba yonbagi matangda Manipur gi oina mahangna yengsile Manipura company asigi market matik chana lei Honda company na puthokpa two wheeler gi market Manipura chada nifumanga rom lei loinana India gi oina su chahi asigi June thada Bunya Honda na two wheeler gi dealer sing marakta makokta leiba ngamke ngasi hangdogliba anoba showroom asiso manglomda sanction ba ngamlakani haibagi thajaba chauna lei hana so pian suna makata na phongdoke upgraded under the guidance of Punya Honda. So this is the secondary network which will be under the Punya Honda, and we have the very good market share in the entire Manipur. We are having the market share of around 45%, that which is one of the biggest market share in India. Previously 2 to 3 months ago in the month of June, the Punya Honda was the all India #1 dealer in entire India in the terms of dispatch, and on YTD basis the Punya Honda is to #1 dealer in retail as well as dispatch also. Manipuri nupi aibi singge sairengda libak ningba haiba hiramda nomagi oiba state level literary seminar among ase sangakom da leiba hotel lanchen bada patriotic writers forum Manipur na sinduna pangthokre Thoram aduda Manipur Sangai Festival da saruk yaba lakiba Bangladesh dagi Maitai cultural troupe amaso saruk yake loinana makoida ikai khumna botpa oina achamba kutol posing so langtoke Thoram aduda chief guest oina saruk yakiba Imphal West Jilla Parishad ki upadaksha Laistrom Bovin hai ipai pu haktak dagi namdam masida chanaduna lagliba liglam kya choijaina na Bangladesh ta khunda leita khraba igi mari oiba singna ngasi fawwa ngaktuna chali haiba wafam ase tabada aduki matek nungaiba fawe Lagli Chilinaw Singna Hankiba Matamda Lamdamasigi Miyamgi Asing Banusibado PBK Loinana Ichilina Oibagi Nungsi Mariado Ngasi Su Langdana Lehori Haina Paudambio COVID-19 Laichana Maram Orega Chahi Ani Lab Luramato Handak Pangtok Liba Sangai Festival Ase Mai Pakpa Ama Ohenabagi Pandamda Lengak Asena Angam Bathakta Honare Hokiba Chahi Kyada Pangtokiba Manipur Sangai Festival Singdage Chahi Asidana Top Topamong Amada Pangtokle Masida Arana Soy Kya Yaurabaso Lagli Chilinaw Singna Ngapi Haina Bobina Makatana Fongdoke ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯀꯜꯆꯔ ꯍꯥꯏꯕꯗꯤ ꯆꯠꯅ ꯄꯊꯥꯞ ꯏꯔꯨ ꯏꯁꯦꯡꯉꯒ ꯆꯥꯛ ꯆꯥꯕ ꯏꯔꯨ ꯏꯁꯦꯡꯉꯒ ꯆꯥꯛ ꯊꯣꯡꯕ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯟꯕ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤꯁꯤ ꯌꯥꯝꯅ ꯐꯩꯌꯦ ꯋꯥꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯗ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯏꯅꯦꯝ ꯏꯀꯨꯗ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯜꯆꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯑꯩꯅ ꯍꯦꯕꯤꯠ ꯄꯥꯡꯕꯗꯤ ꯎꯔꯛꯄꯗꯨ ꯏꯃꯨꯡ ꯑꯃꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯔꯒ ꯂꯥꯛꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯝꯕ ꯆꯠꯅꯕꯤꯗꯨꯕꯨ
ngasi Bangladesh da aikhoi mitei ne haina mitei amagi chatnabi adumba ngak hinglaba mitei gi chatnabi punamak ti lai ba ai gi bung ba ichi chan singje aina yamna nungsi haibaje mayam da aina yamna sengna hainingi National Food Security Mission amasung Rashtriya Krishi Vikas Yojana gi makhada Thobal amasung Kakching District ki longmi singda District Agriculture Officer Thobal amasung Kakching na Ravi campaign ki marumarang sing field visit tawraba mato longmi singda fangan krei District Agriculture Officer Thobal Naurem Joy Kumar na luchingduna chatkiba field visit ado loiraba matong Thobal District ki YTV lokon Kakching District ki Ireng Ban amasung wabagai gi Langdaibung lokon gi longmi singda hangam maru hawai mangal maru amasung alu chara sing yanthoklamke Ngasigi maru marang yentokpagi khongchat aduga mari lainana District Agriculture Officer Naurem Joy Kumar na hai Rabi Crop campaign gi sarugama oina Thawal amasung Kakching District ki longmi singda numinini chofna ningtham maru yentokraba matong ngasi aroiba oina labuk ta chatuna longmi singa hakthengna unaruraga maru marang sing ase yentokpane longmi singi maikede gi su Agriculture Department na ningtham maru fangan bibagi dama thagatpa phongdorakhi Orange Festival Gamari Lenana Pangthoka Doriba Orange Queen Contest ki form Chingmairong da leiba Tribal Research Institute Kaisampa Laimazam Laikai gi Community Hall manakta leiba Mahosa Mid Yonfam SDO Office Tamenglong amasong SDO Office None dagi fanglagani haina District Administration Tamenglong na khangalakle District Administration Tamenglong na thadurokpa charal amana hai Orange Queen Contest ki form gi mamalna lupalising anine aduga Orange Queen gi winner first runners up amade second runners up ke case award na mathang sina lupa lakh ama lising yangkai lupa lakh ama amasong lupa lising humfutara manga oigane Best Designer amasong subtitle tarukina lupa lising kuntra amasong lupa lising kun thamle Tamenglong District ki oina Orange Queen gi audition mathang thage tang tareta Tamenglong District Headquarters ke Shikinu in amasong Imphal area gina New Chekon ge Ganbe Oriental Restaurant ta pangthokane Orange Festival gamari lenana Tamenglong Got Talent show pangthokane Tamenglong Got Talent ki audition na mathang thagi tang tarada Tamenglong Headquarters ki mini secretariat complex ta pangthoklagane Tamenglong Got Talent ki cast award na mathang sina lupalising yangkai lupalising kunmanga amasong lupalising tarani haina charola sina makatari Dhruva Hazarika na iba Ebo Spring Winter haiba novel ama Salam Tombana Manipuri da tamthiba ningthamtha ama hainami handoktuna Manipur Press Club ta ngasi pangthokre Asangba Communication sinduna pangthokiba thoram aduda Manipur University of Ke School of the Humanities ke hanagi Dean Professor Pinabasandra yauna masakna bumyoy kyana saruyaki thoram aduda Chief Guest oina saruyaki ba Manipur Advisory Board Sahitya Academy New Delhi ki convener N Kiran Kumar hai Ebo Spring Winter haibalairik asigi aiba Dhruva Hazarika se Assam gi maming leraba amade thodok hendongna miyamna sakhangnaraba aiba amane magi lairik ase Manipuri londa handoknabagi ayaba pirakhibaso Manipur corridor gi yamna laibak phabane lairik ase Manipuri londa amuk handoktuna fongba haibase araibadi natte baramaduna tamthiba ningthamta haiba lairik ase lamdam asigi corridor da mafam amadi kanduna lehoragane asiguma lairik ama imalonda handoktuna miyamda pahanbase yamna chawthok saningai oi hanaso N Kiran Kumarna phongdoke Yang pasal lagi ke wari yang sange kritik amo ina translator amo ina sharing amo ina kavi amo ina sumain to dan to book reviewer amo ina sintang veskumba mahasi translation dari se mai ba ko ishunu adaga Manipur ki khore le Dhruva Hazarika ki boss in interest se chauba maru da nama chal amo ina leirani hai musiki no ai se National Mental Health Program Manipur amasung Thobal District Hospital anina punna sinduna ngase Thobal District Hospital da pungning wakal gi anaba leiba mioi seng khangdopagi free screening camp ama bangtokre camp asigi matangda National Mental Health Program Manipur gi State Nodal Officer Dr. Atopam Ranita na hai ngasi pangtokliba screening camp ase maru oina pungning wakal gi anaba leiba seng lemna test tawthoktuna Thobal District Hospital da wakal gi anaba leiba seng lemna laying bagi kudong chaba leire haibado khanganabagi pandamda sinbane kanagumba district asida leiriba pungning wakal gi anaba leiramgani haina chingnaba leirabadi District Hospital Thobal gi Psychiatric Department natraga National Mental Health Program Thobal Center laktuna lemna laying bagi kudong chaba do lobiyo haina mahangna phongdokhi
ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯏꯁꯨꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯦꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯖꯕꯅꯤ ꯂꯣꯏꯅꯅ ꯂꯥꯌꯦꯡꯕꯒꯤ ꯃꯊꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯦꯝꯅ ꯄꯤꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯝꯖꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯗꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯐꯣꯂꯣ ꯑꯞ ꯂꯥꯛꯄꯁꯤ ꯆꯪꯕꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯕꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯁꯔꯚꯤꯁ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯦꯝꯅ ꯄꯤꯖꯕ ꯀꯥꯎꯟꯁꯤꯂꯤꯡꯅꯆꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ IQ ꯑꯦꯁꯦꯁꯃꯦꯟ ꯑꯣꯏꯔꯣ ꯗꯤꯁꯦꯕꯤलिꯇꯤ ꯁꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯑꯣꯏꯔꯣ ꯂꯣꯏꯅ ꯄꯤꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯖꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ Ngasigi screening camp aduda puning wakal gi anaba miyoy yankini thoi masak khangdokpaga loinana hidak langthak singsu lemna pike amaromda National Mental Health Program Manipur amasong Thobal District Hospital anina puna sinduna ngase District Hospital gi conference hall da nomogi oiba targeted intervention on mental health and substance use disorder haibikiramda awareness program amaso pangthoke awareness program aduda District Police Thobal amasong JEO Thobal gi makada leiba oza singda matau karamna mental health ki problem leibu sing masak khangdoklaga makoi bulayeng dage haibige matangda akhang ahe kyana wangangke awareness program aduda CMO Thobal Dr. Wainoko so sawyake Manipur Sangai Festival ge loishin bagi thoramda Prime Minister Narendra Modi na virtual oina New Delhi dagi wangang lakadore Thasagi tang kuntra da Imphal gi Palace compound da leiba hapta kangjibung da pangthokadoriba Sangai Festival loishin bagi thoramda Prime Minister Narendra Modi na virtual oina New Delhi dagi wangang gani haina Prime Minister office dagi khangalakle haire Marak sida status gi tongan mafam tara humdoida pangthuliba festival ase loishin bagi matam naksilakpaga loinana festival ase gi venue khudingmakta mi lakpagi chang angapa phangna hengalakle Mapung oina Imphal gi hapta kangjebungda lakna bahonabada Imphal gi akoibada pung kya traffic jam mayoknake hairiba pibam asimak tidim lambida sho chapchana mayoknake haire Amaromda Manipur Sangai Festival gi loishin baga mari lenana November tang kunmapan amasong kuntra suti dangkhai tharagani haina Chief Minister N Birena lautokre Lamdam asida leiriba miyamna Sangai Festival asida saru yaba ngamnabagidama numinini chofna suti dangkhai oiragani haina lautokibaga loinana hauzik chathariba Manipur Sangai Festival da saru yabiyo haina so Chief Minister N Birena lamdam asigi miyamda appeal tarokle Kakching Lamkhai Manake, Kangsim Khulda Leiba, James Khaling Entrance, JKS Construction Gi Mapo, Milan Khaling Chahin Infonitoi Apopa, James Khaling Gi Yumda, Garang Numidang, Pungtaret Kaminifu Mangarom Tabaduaida, hand grenade Amapukalam Lay. Bompukalam Bagi Tawong Ado, Yaning Daba Fongdoktuna, Ngase, Kangsim Napoi Inlam, Ken Aina Sinduna, Kangsim Khul National Highway 102, Lambida, Miam the Wakan Mifam Satakre. Wakan mi from aduga mari lenana KNI Secretary Shangte Khaling na hai Garang numidang Milan Khaling ge yumda bom lang sinduna pukai hanki bagi thodok ado Kangsim gi kunja sing na thamoi sokna yaning dei Kangsim khulgi nupi angang sing akia kang pi bagi thawanga se toimanai Mara leiba sing Manipur lenga ki makok thongba authority na atuba matamda faraga cherak bibiyo bom lang sinduna nupi angang sing akia kang nanghan bagi mahuta wata thokta shin taunarga yanaba purangna ba hona biyo haina so mahangna makata ki Ningsing Bayabade, James Khaling Entrance, JKS Construction Gi Milan Khaling Ase, Hauji NHIDCL Gi Makada, Chingkakpa Yauna, Tongan Bataba Kaya Suribane, Mamangda Kumjalisingani Kunge February Kuntareta So, Mahaki Office Ta, Hand Grenade Amalang Shinduna, Pokai Hankibagi Taudok Amade, Milan Khalinge, Mayamba, Sarong Khalinge Yumdaso, Jahi Nipan Mapan Longi Mamangda, Hand Grenade Amatamlamduna Aki Akang Nanghalam Kibasu, like Rehare. Democratic Students Alliance Manipur de Shamna Oza Singh Ikai Kumna Botpo ina chahi kudingi piduna lakpa Jingu Maicho Kongnang Thaba Konga Award lisingani kuni kulumdoigi apply toba yaragani haina Mahiroi Luf Asina Thadoropa Cherul Amana Fongdorakli Cherul Asina Hai Award se Mathang chahi ge January tang ahumda desamge kunmathoirak suba mapo kumon thoramda lanthokane Award asigi damak lanai amade lengaki school singda Oza oiba singna chahi asigi December tang kun phawbagi manungda apply toba yagani haina so desamge Cherul Asina makatarakle Kakching Fausupat Laikai Kakching Werang Them Laikai amasong Kakching Chumnang Laikai dege miyoi nipan
Hawaijar charubadagi oba masung konghamba tawraktuna Community Health Center Kalchingda pukhatuna laikanakre haire. Thogdog asigi matangda fangba pawmana hai thasigi tang 15 da Kalching Fausupat laikai da leiba ahal amana yumda changduna Hawaijar adu yolamane. Mamangdasu ahal aduna yumda changduna Hawaijar yonbagi thabak chathaduna lakwa maramna mayamsu leiduna Hawaijar adu chanarubada oba phaiba tawnarakibani haire. Ahan Bawaina Kalching Moirang Tim Laikai Naurem Bishoze Chahini Pumanga Amasong Mahakiloina Be Naurem Ongbi Vijaya Chahi Kuntramanga Tasaki Kuntaruki Ayuk Angan Bada CIC Kalching da Pukatuna Laikanarake Kalching Chumnang Dege Kesara Chahi Humfu Amasong Ke Jenita Aduga Kalching Fausupat Laikai Dege Kaisam Nense Chahi Taramatoi Kaisam Kumar Chahi Yangkai Manga Mayang Lambam Vidya Chahi Kun Amade Nongmai Tem Meneka Chahi Kuntrani Toina Numit Adumaki Nungtilda CIC Kalching da Pukalaki Bani Haire Hawaijar charubadagi laikanariba miyoi singke imung manunggi mina fongdoropada Hawaijar charuba miyoi kharade pharmacy dagi hida khara charga oba phaiba adumak phakibasu yaukhe aduga Hawaijar adu melaga charuba miyoi singte hidak charabasu oba phaiba leptabadagi CIC Kalchingda pukhalaki bane haire Wangjing 10th Assembly Constituency ki hanagi MLA Sapam Ibom Cha Masagi Anaba Mana Maram Oiraga Sapam Maya Lekai Deleiba Mahaki Yumda Ngarang Numidang Wairam Lekidre MLA Sapam Ibom Chana Lekidaba Matamda Mahaki Masa Ke Chahi Marifutara Taruk Sukre Mahangna Lekidabada Kongjom Sapam Deleiba Eureka High School ki Oja Amade Mahiroi Singna Ngasi school asigi ground da minute ani 2 minute left tuna awaba phongdoke ningsing bayai Lekidraba Wangjing 10th Asigi Hanagi MLA Sapam Ibom Cha Eureka High School Sapam ke founder member Oirami Haire Manipur Peace and Integrity Mapi Council na Sinduna Kangpokpi District ki Manung Chanba Kangchup Jiru Village da Ningthamaru Yenthokpa loinana Kulgi Ahal Singh da blanket kudol tambagi thoram ama ngarang Kangchup Jiru Community Hall da pangtokre Hiram Masiga Mari Lenana Mapi Council ge Secretary M Netana Hai Council Sina Chingamasong Chingataina Leiba Khul Singh da Leiba Singh Puna Hingminabagi Wakalonda Pangtoktuna Lakpa Tabak Thorom Singh Manung Chenna Thoromase Pangtokane Marumarang Singa Sina Kangpokpi Chiru Gilomi Miyam ge Senmilonda Karadang Oirabasu Kana Papipa Ngamlagani Hainasu Mahana Fongdoke Thorom Aduda Mapi Council ke President KC Romeo Vice President T.A. Samananda Village Authority ki Chairman T.R. Jacob Amade Village Women's Society ki Chairperson J.D. Thongomaisu Saryakhe Thailand ki Pattayada pangthokiba Gamma Asian Pacific MMA Championship lisingani kunithoi ge KG Humpamanga ki Kanglupta Striking MMA amasong Muay Thai ge Masana Singda gold medal ahum lopa ngamlakraba Phanjobom Niranjan Taramna opagi thoram ama ngarang Jiribang ki Bauparada leiba JMC ki auditorium da pangthokre Laisem Clubs Kuning Tegna Sinduna Pangthokiba thoram aduda Jiribam District ki SP KSH Ravi Kumar District asigi Hanagi SP MUB Jiribam ki ADC Jamson Hangsing amade Jiribam Olympic Association ki President L Ranjit Kumar na chingba Myoikana Sargyakhe Thoronga Mari Lenina Jiribam District ki SP KHS Ravi Kumar na hai Niranjana Fanglaliba Mingchat asigi marumda awaba amasong maitiba kaya yauribane Sana Kona Bahai Basina Hakjang Fana Thambada Natana Pungning Waka So Nungaina Lehele District Asigi Oina Sana Kona Bagi Lamda Mingchat Urong Kinba Ngamlakpa Sanaroi Se Jawbo Pipagi Kenaba Thamdana Juribangki CSO Singna Pungning Thogat Pio Loinana District Police Juribangki Maike Dagiso Angamba Mateng Pangane Mama Paiba Singna So Sana Kona Bada Thawai Yauba Angang Singda Pungning Thogat Pio Haina Mahana Makata Ke Thorom aduda MMA ki Sanaroi Phanjobom Niranjanna Horogliba Sanaroi Singda Mama Paiba Singna Angamba Thakta Mating Pangbiyo Loinana Sanaroi Singna So Thawai Yauna Sanahaning Bagi Apamba Lei Haina Mahangna Fongdoke Asumna ngasi hafu upi basi tasingna yang harause haizele aduga aita natana akoigi tungi hawragliba egi naw myam so yang kana honabiyo akoigi Jiribam da infrastructure leitaba well equipments leitragasu aina mapana thoklaga honaraga aina moga nahoide kai ngamoy haibado haizeni awgalagliba youth myamda aduga parents singnasu awgalagliba Sananingba angangsingda support of you and hygienic. Aribada Maribaba Amuhana.
Manipur Sangai Festival ki sarugama oina ahum suba amateur Muay Thai Championship Thailand ki delegate single loinana Ketrigao SG MLA Sang Nurul Hashina haudokre. Khunggang ki mapam sing chakwat hange harabadi Gram Panchayat ki level dagi Kanglon Chumna thabak towa ma changi haina Kafin PDG Minister L Susindro na pongdokre. Manipur Sangai Festival ki main venue hapta Kangjibungda Jenims ki Dental College na hangba stall na festival asi yeng balakpa singda yagamari leinaba sing lem na layeng bagi kudong chaba kaya pi hore. District ayam bagi chay naduna riba boundary sing lengang na atubada wari sinama purak trabade achoba leba wato oirakani haina UCM ki President Joy Chandra Kontau zamna phongtokre. Matang asida Mami TV Prime Time Manipuri News losinjare mining tabi pasingbu amuka hana khuramjare.